Manipur thokliba Irang Asigi Matangda Prime Minister Narendra Modi Karamba Matam Da Meekap Thokkadage haina Congress Party ki luchingbi Priyanka Gandhi Vadra na hanglakli. Wafam Singarang Juribam District CRPF ki personal ama kuki kulai paiba singi makuta laikidaba duga mari lainana Priyanka Gandhi Vadra na mahaki X account thagalakba post amada fongdorakibani. Priyanka Gandhi Vadra ki post atuna hai Manipur si mache tana kaibaga chap manare CRPF ki convoy amada attack chatharaktuna personal ama thawai thakiba adu tasengna laibak thiba thodok amane sembiba mapuna laikidrabagi thawaibo ingna chigna laihanbibo eresanu loinana laikidrabagi imung manungna thengna huriba wabadasu saruyari post aduna makata na hai mamang chaigi megi tang ahumdagi haukiba Manipur gi Irang Asi ngasi fauba lepa leitana chathare Manipur sing asidi mache tabaga pangkha koire asigumba matang asida Santara masung Prime Minister Karamba Matam da tumbadagi haugalakadoribano haina Priyanka Gandhi Vadra na makata na hanglakli panbaya badi ngarang ayo pung tararom tarakpaduaida Jiribam district ki manung chanelaiba mongbung maitei kultamna kuki kulai paiba singna attack chatharakpada Ajay Kumar Zakoba CRPF personal ama laibakta panbadagi laikanaba ngamdana laikidabani laikidraba personal ado Bihar dagini Taudo aduda Manipur Police ke personal ani suwa panangki.